Lakhipuronline puthokchaba June gi tang ahum irai numit ki Khomjinba Pao tabirasi. Ahanbada maroi Pao Guru Gulapi Gold Medal Fangkraba Khumanthem Bijoy amasung Rajyapal Gold Medal Fangkraba Namairakpam Binoida Sakhangche Kusinakre NEET PG 2022 ki result haidokre counseling June gi tang kundagi haurabayai Ministry of Civil Aviation ka pau phauna bataudana Dolu Greenfield Airport sagani honarambagi matangda yaningdaba phangdokre Manga Super North East Jiribam Mix Kang Tournament ngasi Panjel Club amadi Leisem Club sanaragani amasung Inner Line Permit ILP invalid oiba che chang pairamba mioi 13 Jiribam da phagatkhre Haujik mapung oiba pau tabirase Jawaharlal Nehru Manipur Dance Academy dagi diploma course loinana Guru Gulapi Gold Medal Fanglakraba Tripura gi Gaurnagar gi Khumanthem Bijoy Singh amasung Rajyapal Gold Medal Fangkraba Bamutia Borjus ki Namairakpam Binoy Dattada certificate piduna ikai khumnakre haukiba megi tang kuntra Dance Academy Hall da pangthokiba certificate award ceremony thoramda Tripura gi mahiroi ani gi maphamda saktak che khusinaduna ikai khumnakhi Khumanthem Bijoy gi Adi Guru di Gaurnagar gi Guru Ningombam Biro Singh ne adubu Manipur da mahakpu lamjing bikhiba guru di Namairakpam Thamal ngaune Aduga Namairakpam Binoy gi Guruna Manipur gi Saknairaba Guru Ningthaujam Syamchan Guru Leima Pokpam Syamkisho amasung Tripura gi Guru Khoisnam Nonugopal Singh ni haina Agartala dagi RK Tarunjit na paudam lagli National Eligibility Cum Entrance Test for Postgraduate NEET PG 2022 ki result haidokre Mahiroi singna makhoi gi result netboard.edu.in dagi yengba yagani Parkasi mamang thagi kunma thoida pangthokhibani Kendra gi Haksel Mantri Dr. Mansukh Mandaviana NEET PG parikha mai paklaba singbu thagatpa phongdokre Twitter da phongdokhiba warol amada mahakna parikasi athuba matamda haidokibagi damak National Board adubusu thagatpa phongdorakli Board ki matungina General Category amasung Economically Weaker Section ki mahiroi singi cut off mark chanipan ki manungda chanigo humbutra manga oiki Reserved Category nataba Disability singina chaniga humpu SC ST amasung OBC candidate singina cut off mark chaniga nipu mangani Board na hai parikha sigi wahang ani lankhibana wahang ani sigi oinadi full mark pikre hairi counseling na June gi tang kundagi haurbayai hairi Dolu Chabagan Bachau Samitina Atay Lup Kayaga Kusamnaduna Silchar Pensioners Babanda Paugi Mipam Ama Pamduna Dolu Greenfield Airport Kamari Lenana Ngarang Sagul Senumita Wapam Kayamarum Pongdokre Samiti gi Maigay Dagi Arindam Deb na Pongdokhibada Ministry of Civil Aviation na Pirakhiba RTI ki Paukum Amagi Matunginadi Silchar da Greenfield Airport Sabagi Damakta Proposal Ngasi Phauba Ministry Asida
thungladri amasung Greenfield Airport sagadabagi mafamsingi lista silchar yaude hairi airport ama sabada ahanbada environmental clearance amadi social clearance mathau tabani adubo hairiba chechang amata thungladri hairi wafam asina takpadi silchar gi miyoi sing amadi bagan gi thomi singbu amambada thamnaba honabani haina samiti asina maral sirakli paugi mifamda yaukiba joint action committee against language and culture aggression gi secretary general Dr. Maimom Santi Kumar na haikibada upal amana chahi amada miyoi tara gi mathau taba oxygen puthokli adubo doluda cha pambi lakh kunthra gi mathakta phuktokiba sina miyoi crore ahum gi mathau tagadaba oxygen manghanba gumani global warming amadi climate change gi wafam paladuna masidi crime makhal amani haiki nakal amaromda lagliba jun gi tang manga World Environment Day gamari lenana lupasina kudira murti gi mamangda dharna tawguni hairi aduga jun gi tang tara manga dana miyam gi oiba rally amasu silangli hairi সেই উপলক্ষে আগামী 5 জুন আমরা বিশ্ব আন্তর্জাতিক পরিবেশ দিবসের দিন আমরা ডলু বাঁচাও সেভ ডলু সেভ গ্রিন এইরকম একটা ক্যাম্পেইনকে সামনে রেখে প্রতিবাদী সমাবেশ করে বৃক্ষরোপণের মাধ্যমে দিনটি আমরা পালন করব এবং আগামী 15 জুন একটি বৃহৎ মহা মিছিল হবে যেখানে সর্বস্তরের মানুষ এই Binakandi Part 1 da leiba Sri Sri Gopalasram Teralaikai gi laisang lingkhatpada chauna mating panglambi amadi seisakpi arambam ningol ingudam ongbi sanahanbi ngarang sakul sinumita laikidre laikidaba matamda masagi chahi marifu sukre mahakna laikidabada maige kaya dagi awaba phongdoknarakli mahaki machanupa ani Niludhan amadi Nilbir loinana Masu Singh laihori Jun gitang amadagi Jiribam gi Hillgard Community Hall da Sorok Atingbi Youth Club Jiribam SAYC na sinduna chatharakliba L Rohini Kumar Roy Memorial Trophy gi damak Manga Suba North East Jiribam Mix Kang Tournament ki arang sakul se numita sanakiba match da United 7 Club na Laisem Club po Panjal Taramari Tarada Maithian Kre M Bijoyna match referee oiki ngasi gi match da Panjal Club amadi Laisem Club sanagani tournament asi Bidanagar da leiba L Ranjit Kumar Singh na mahaki laikhidraba mapabungi mingda katpa trophy ni Nungshizaraba kasar lamdam gi mipong khutimak tu mangkana Governor Khurumzari amasung nungai pausel ama pudra lakchari madudi dukandar.com na isa gi yumda delivery charge amatta lawdana home service ikudok chaba pizari kitchen items yung gichana thakna namba fast food ki items visit lating na chingbasing cash on delivery hi kuthangda home delivery service asiki khudong chaba simayam lawview hena akopa marol khangbining balay na su www.dukandar.com natragana 7896677707 hariba contact number sida akopa marol khangbiyu haiduna haizen Jiribam gi Joint Committee on Inner Line Permit System JCILPS ki miyoi singna akhanaba pau ama phangbadagi Jiribam gi Babu Parada leiba Jiri Development Organization JDO gi office mamangda gari amadagi ILP invalid oiba je chang paiba miyoi 13 phagat pangamkhre Jiribam gi miyamna ILP phangbanumita harauba phongdoknakiba laikhrabasu ILP bu chalairiba singna yengsinba watlabra haina JDO ki President N Sadananda Maitena phongdorakle Manipur mapan ki sinmi sing asina temporary permit kaklaga Tamenglong da changluba miyoi singni ILP card asi nimit 15 ni khaktagini adubu makhoina lainingba matam phawba lairuraga thorakpada thengnabani hairi akoina live phawdagi thengnajarubani badona Jiribam ki asina khala pamatamba innerline permit asi kakkadabani mas lagudabani permit semudabani adu tamudabani aidana Asukimati section dauran Jiribam ki administration na police department na section na local service Jiribam asina phawda changro matungda atopa district sinda
ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯄꯨꯁꯜꯂꯤꯕ ꯑꯦꯖꯦꯟꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯔꯤꯅ꯭ꯌꯨ ꯇꯧꯗꯗꯅ ꯃꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯨꯔꯒꯗꯤ ꯌꯦꯡꯕꯤꯗꯅ ꯆꯞ ꯆꯥꯕ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯒꯨꯟ ꯑꯗꯣ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯉꯁꯤꯗꯤ ꯁꯔꯀꯥꯔ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯑꯄꯤꯜ ꯇꯧꯖꯩ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯒꯨꯔꯨ ꯒꯨꯂꯥꯄꯤ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯈ꯭ꯔꯕ ꯈꯨꯃꯟꯊꯦꯝ ꯕꯤꯖꯣꯏ ꯑꯃꯁꯨꯡ ꯔꯥꯖ꯭ꯌꯄꯥꯜ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯈ꯭ꯔꯕ ꯅꯥꯃꯥꯏꯔꯥꯛꯄꯝ ꯕꯤꯅꯣꯏꯗ ꯁꯛꯈꯪꯆꯦ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯅꯤꯠ ꯄꯤꯖꯤ 2022 ꯒꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯥꯎꯟꯁꯤलिꯡ ꯖꯨꯟꯒꯤ ꯇꯥꯡ 10 ꯗꯒꯤ ꯍꯧꯔꯕ ꯌꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒ ꯄꯥꯎ ꯐꯥꯎꯅꯕ ꯇꯧꯗꯅ ꯗꯣꯂꯨ ꯒ꯭ꯔꯤꯟꯐꯤꯜꯗ ꯑꯦꯌꯔꯄꯣꯔꯠ ꯁꯥꯒꯅꯤ ꯍꯣꯠꯅꯔꯝꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯉꯥꯁꯨꯕ ꯅꯣꯔꯠ ꯏꯁ ꯖꯤꯔꯤꯕꯥꯝ ꯃꯤꯛꯁ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟꯇ ꯉꯁꯤ ꯄꯥꯟꯖꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯁꯦꯝ ꯀ꯭ꯂꯕ ꯁꯥꯟꯅꯔꯒꯅꯤ ꯑꯃꯁꯨꯡ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ILP इनवैलिड ओइबा चे चांग पाइरम मियोय 13 जिरीबामदा फागतख्रे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare